Center na awang nongpoki state sing chapat hanna bamigyang changi haina Statistics and Program Implementation Union Minister DV Sadananda Gauran haikre. Ziribama di Southern Hills District pibagi matang da sarkar gi chapchaba firep lauthokpa ngamdabana Manipur da charang na bathogan bani haina Trinamool Congress Manipur na phongdokre. Amadi BJP की इलेक्शन कैंपेन चिंगी लंदा पाकथोक चाउथोरकली खुरुमजरी मिदेंग ताबिरब सिंह बताराम नोकचरी पाव संदोक न पिजरी सेंटर ना अवांग नोंगपोकी स्टेट सिंह चौखट हन्ना बा मियेंग चंगली हाइना स्टैटिस्टिक्स एंड Program Implementation की Union Minister DV Sadananda Gauran haikre ngasi Department of Economics and Statistics na sinduna Department asigi lamfel da leiba auditorium da pangthokpa Manipur State Strategic Statistical Plan gi matang da pangthokpa nongmagi oiba state level awareness program hawdopagi thoramda wafamasi phongdokhibani mahakna makha tana haikibada Bharat Sarkar na India gi state khudimak chap manana chawkhat hanna ba akanba mong da khonari चौखट लमजेलदा मांगलोमदा चंगसिलबदी पामदबा थौदोक थोकलिबा सिंग हंथरकनी मणिपुर की इकोनॉमिक्स एंड स्टैटिस्टिक्स डिपार्टमेंट ना पाइखलिबा प्रोजेक्ट सिंग करम मौंगदा पाइखलिबगे हाइबदु येंगसिंदुना हेना चौखट हन्नबा कोनगनी हाइखी States and center should go together. Cooperative federalism is one of the main aims of this government. Who may rule the state? Whoever may be the chief minister, whoever may be minister, it should not be a lie. If anybody pinpoints that Manipur is not developed, I can't say that Manipur is out of my country. So it is my responsibility, an equal responsibility with the state government and that of the central government in developing the whole country as a whole is the motto of this government. Ngasigi thoram aduda Economics and Statistics ki Minister M. Okendro yauna atai official sing susaruk yaki. Minister Okendro na Manipur State Strategic Statistical Plan Assist Center na ayamba senpham puthokpani plan asina miyam da chawna kana ba piba ngangani haibagi thajaba. Statistical data are the bedrock for effective formulation of plans and schemes, both in public and private sector. Dissemination of reliable statistical data is an important and a very challenging task. Jiribam amadi Southern Hills District pigin yamadi piroi haiba sarkar gi chapchaba phirep lauthokadabani phirep lauthokpa ngamdaba asina Manipur da charang naba phibam mayok nahanbani hiramasigi matangda all political party gi mifam kauduna warep logadabani haina Trinamool Congress Manipur gi President Kim Gangte na phongdokre ngasi Mahabali lambi da leiba party asigi anauba office ta pangthokhiba pawgi mifam aduda party gi Vice President TS Inaucha susaruk yakhi TS Inaucha na National Sports University asig yetnaba leitaba saningba mafam da sabada TMC na ayetba leite University asi Congress amadi BJP da pirakiba natte sanaroi singda pirakibani University asigi matangda party anina sanariba drama loishingadabani natrabadi sanaroi amadi miyamna akanba ihau hawakani haiki President Kim Gangte na makhatana University asig Southern Hills da oigera Sisipur da oigera oiningba mafam da sabada miyamna yagani yenaba mafam khakta da sagani haibagi wakhalon asi ngaktaba ngamde Ziribam amadi Southern Hills ki wathok asisu Manipur da aphaba lengak sasan leitabadagi thokpani chahi kaya lisang sitna talakliba maram chaba demand asi ngasi fawba loishinba ngamdaba haibasi aphaba lengak sasan leite haibagi khudam ni haiki kana all political party meet asi kauraga karam haina tawsige haina sarkar gi mathoni sarkar na tawgadawani ngasai aina haibagumna pigani hairaga pitho u piro harisu phajana haido u aduna tana sanabagumna pigani piro hide and seek asi sanaduna lei sarkar eidi loina makasi sarkar gi marani haina khalli Chingai BJP mandal na sinduna no magi oiba political awareness campaign nama Ukhul district ki Chingja roida pangthokre thoramadu da BJP Vision Document 2020 ki convener RK Ranjan ex Minister Dr Qasim Riva
amadi Bharatiya Mazdoor Sangha ki chairman oiramba P Kumarjitna resource person oiduna miyamda wangang ki Dr. Khasim Rivana Manipur Congress na matam sangna sasan pairakpada chingda chakhat thorangi thabok paikhatpa iu udri Ukhul district headquarter amadi masiga samnaba lambi sing hojik asuki matik phibam sadana leiri district headquarter da leiriba lambi gi phibam ase district oifam thokpa lambi haibadu miyam na hena khanglaba wafamni mahang makha tana handak lakadoriba mikhal asida BJP na sasan paiba ngamlabadi chingi swatha horaba kaya menkhatkani BJP di anti-tribal natte anti-tribal oiba party di Congress ni Congress government asi church thugaiduna hotel sabang ngamba sarkar ni party simiyam na para tambiba matam oire haiki Dr. R.K. Ranjana Congress party da miyam na chahi tara manga matam piduna changyeng tawkhre makhatana makhoibu amuk hana sakti piduna changyeng tawbagi mathau tadre makhoigi sasan manung da leibak ase kham thengna chauthare haujikti BJP da amuk changyeng tawbiba matam oire ching amasung tam jab manaba midyeng yengba NDA government ki wakhaloni NDA government center government hek paibadagi ngasi fawba scheme chamagi mathata semkhre masigi manungda marifu mukti north east chunaba scheme ngaktani adugu scheme sing adugi manungda mapung phana miyam da yohanba ngamji haiki Rajada sakhotbagi mamingda sakhotpo mapung phada da sakhotbagi khubak phon da bohona basi karba party noi koi khange adu roboi de hauki ba sahi 35 sida अखोना थादग दुना भोट कानग्रबा पार्टी अदो सांगेंग तौग्रबदिना हौजिक अनौबो पार्टी हाय तारे नौना हौजिक भारत शासन तौरइबा भारतीय जनता पार्टी से मसिदा अमुक प्रजा मियामना कॉन्फिडेंस अदु थंबीरगा मयामगी ममल यामलबो भोट अदु थादरगा अखोई डेवलपमेंट एंड चेंज तौसे हाबो Mapithel dam na sokhal laba khunja singi pifam thokpa sing pithoktrabadi dam asi commission tawba yaroi karigumba government na demand asi pidrabadi khunja sing ishing da chongtharaga seasonable phirep lawragan hairi Mapithel dam affected coordination committee na sinduna dam asina sokhal laba kungi khunja sing yauna miyang gi khongjang ama ramlai khulda changsenki coordination committee gi general secretary Somorjitna dam asina hojik mioi lishing taramanga hena awaba mayuk na duna leiri khunja singi kholau tabidana government na leithokpa yaningde athuba matamda khunja singi phangpham thokpa phanganbiu haiki committee gi co-chairman M Ngaran Maina Manipur government na khunja singi nauna khunda leita naba akhanaba economic package pigani hairaga hauju fawba pithok tabadagi miyam gi khongjang ase changsilapani government na kariguma pithokpham thokpa stanfam pithok trabadi khunja singna akanba khongjang changsinaba phirep laure hiramasida Manipur gi governor da midyeng changbinama memorandum amasu committee na pishinkhre hairi je ekoi haibi abai koi guardian state government koi haibi am khije koi yam haigre sita tabidre ado koi government je koi di machin thiba human right violation tauba masi government oire ado hanjin koi gi honorable CM dai kachukitis le mauna yam haigre ai personally magonda nan 19 ni so ai magonda request saure yarabdi ekoi affected miyam che khar lotion bidi phai hai se hai ado ma se lotion bagi interest leite hayen hanchi tawraka commission tawni haina September da lokthokre ekoi ni adi haina Delhi da ekoi na complaint tawni hoji shu various ekoi complaints tawni hoji tawri aduna gari gumba ekoi gi demand che ekoi economic rehabilitation economic ekoi RR package then convention ekoi miyam je peter de ekoi se mass oina ising si ekoi suicide tawbi plan tawre top khongnang makhongda leiba idil turel mathakta saba thonggi mamang thangba saruki awanglom thangba maikai gi returning wall namthakre masina maram oiduna thong amadi lambi eduda makhal khudingma ki gari chatpa thingkhre athuba matamda mari leinaba singna yengshin bidrabadi makha tana ningkhai rakadra haina lamdam adongi miyamna chingnaba fauri ngasi ayupung 3 makhai rom taba matamda thokiba thodok adugi matungda official team ama laktuna yengshilamle haujikmaki di thabak paikhalakri hairi Congress Sarkar asi Sendon na khwang koiraba thabak tawba ngamlaroidaba sarkar ni haina BJP Manipur Pradesh ki wangang loi Dr. Nimaitan Luang na mahaki quarter da pangthokpa pawmi singa unabada phongdokre thabak kaya gi utilization piba ngamdre fund kaya lana sizunabana Manipur da pirakadaba makha taba fund sing lokthaba ngamdre Congress Sarkar asi senja thungjan haraba sarkar ni sarkar asi makha tana thamlabadi lairaba miyam gi asa leitre phongdokhi matam khargi mamangda cabinet ne approve tawgiba
कॉलेज गिरा सेकेंडरी स्कूल गिरा वजा लेक्चरर चात्रेट की रेगुलर तारे ना हायरगा मोगी रेगुलर ताबई तोलोती अप्रैल 2017 दई पीबा हुने जे मथंगी लाकदब गवर्नमेंट दा अवाब पीबनी कांग्रेस से मणिपुर की मुथकपा अमरी कांग्रेस सरकार से छिंदोकपा याम दरकार लई मणिपुर नेशनल स्पोर्ट्स यूनिवर्सिटी कनाना पुरखिबनु हाइबसी मियामदा कौहन्नब कांग्रेस लेंगाकना चयितनब कया थोकहल्ले हाइना बीजेपी मणिपुर प्रदेश की प्रेसिडेंट के एच भवानंदना ngasi सगोलबन मंडल की ओइबा बीजेपी की ऑफिस अमा सगारो तखेलमम लेकाइदा हांगदोकपगी थोरमदा फोंदोखरे कांग्रेस के एमएलए सिंह अमदि लुचिंगबा कयाना बीजेपी दा यावरकलिबा असि करी मरमगिनो हाइबसी मियामना नैनबा मतम ओइरे कांग्रेस ने चही 15 लेंगाकपदा मियामगी ओइबा मपुंग ओइबा कानाबा अमत पीबा ngamdri थोंग साबा लंबी सेंबा बिल्डिंग साबा खक्तना लेंगा की थौसिल नते लेबाक मियाम की ओइबा करी करम पॉलिसी सेमलबगे बीजेपी ना सेंटर चही अनि मखाई लेंगाक पदा स्टेट की ओइबा स्कीम चनी की मथक पीखरबनी अदुबु लेंगाक असिना थबक अमत पांगथोक ngamdri हाइखी दी अफब थबक तौगे माना लो लाइंग एरिया ओइबा मतमदा ngसाई लैंड थोंगटो मतमदा मदुदा चंगदो पैसादुना अखोइना बिल्डिंग कंस्ट्रक्शन तौने ना पत्रा अनदर अदुगम ना अखोइना खरसा कदो वी तौदोरिबिनो अदगी 200 एकड़ का दरकार ले है माना 300 प्लस एकड़ पी रहे अगर 300 एकड़ प्लस पी बिजन हेंग चौथोकपगी आनबगी नहीं 200 एकड़ अमा मोइने पी वाई बिजे चौथोकपगी सु लोइनमक यावरगा 200 एकड़ से मोइने यार मार्क तरोगे एक्सपर्ट मैम खलगा पीगरबनी अदु माना 300 एकड़ पिछले 300 एकड़ से माने कंपेंसेशन दि पिरमनी माना योंथोक्रमनी लगी आरमीओनी लेरबनी अदा आइना हाइजरी बिदि मयामदा मसाइगी अखोई ओनेस्ट ओइबो मानदबा अखोइदना चिंथी पंगाइदा हाइबा कनोम हाइजलमे चखी हाइबा माना तौरीबा सीरीज ऑफ थबक सिदि मागी ओनेस्टी से अखोइने हंग क्वेश्चन हाइबा यामनो ओइबगी मता अमलाय ngasi thoram maduda sagolban kendra gi hanagi MLA Dr. KH Loken S Natum sagolban BJP mandal gi president Dr. N Birchandra madi BJP gi hanagi president Santi Kumar na chingba mioi kya na saruk yaki हानगी एमएलए डॉक्टर केएच लोकेना राजनीति तौबदा असेंग युमफम ओइबा मदी आसान बमियेंग येंगबंग ngamba मथौ ताई अनौबा मणिपुर अमा पुरकनबा बीजेपी मणिपुर प्रदेश न होनरिबा सिदा केंद्रगी मियामनसु यावशिलसी हाइथी रियलिटी दा असांग विजन नमग लोइनना सगोलबन गी प्रजा सिंगी मिहुतम ओइना सगोलबन गी असांग विजन नमग लोइनना डेवलपमेंट वर्क तौबताई सेरिकल्चर डिपार्टमेंट के इंस्पेक्टर लौबगी अइब चांगयेंग द सरुक यादबा कैंडिडेट अमा पास तौरे हाइबगी वाथोक लेरिंगई डायरेक्टोरेट ऑफ इंफॉर्मेशन एंड पब्लिक रिलेशन की पोस्ट मयाम अमा लौबगी अइब चांगयेंग हाइदोक्ट्रिंगैदा पैराबोसे तौरे हाइबगी वाफम बीजेपी न पुथोरकली निताई पाचोथेक्ता लेबा पार्टी के ऑफिस त पांगथोकपा पाउगी मिफम अमदा थांगोइबन केंद्रगी एमएलए केएच किशना डायरेक्टोरेट असगी तोंगान तोंगान फम लौनबगी दमक अइब चांगयेंग अमा अक्टोबर की तांग कुन हुंदे पांथोकी मसिगी फल अमत हाइदोकना अक्टोबर की तांग कुन तरुकता अबैबा बोसे पांथोकी चीफ मिनिस्टर मसामक पाइबा डिपार्टमेंट मकदा सिगुंबा मोंग तादबा थबक लौबगी मोंग बीजेपी ने यानिंदे असिगुंबा मीना तौनदा चटनदबा थबक थोरगसी कुदक्ता लेपकदबनी एग्जाम से कुस्तिलु लांगिबसिंग पाखुम चेनिंगकिन थंबियु बीजेपी ने सोइदन मसिगी रिव्यू तौगनी अमरोमदा हंदक मणिपुर पुलिस लौबदा फिजिकल फिटनेस की क्राइटेरिया सुदबा कैंडिडेट क्वालिफाई ओइबगी वाथोक तुमिन लेशिलबनो अरानबा यावरंबगीदमक हानगी रिक्रूटमेंट प्रोसेस कक्किबनी हाइरगा हौजकिन कक्रिबा मरम करिगिनो हंकी असोइबा अरानबा कया इलेक्शन ममांगी नंगहौररुई मतागुम थबक लौबदा चथरकलिबा असिदा खुथिंजिलबना मणिपुर की गवर्नर वाकटपगा लोइना इलेक्शन कमीशन दसु चेथादुना कैंसल तौहनबिना तक्षिलगन हाइखी इलेक्शन में नक्सलपसिदैता खैगी तौबा यादबनी हाइबगी मोंगना मांगना चुमना तौबा लाना तौबा इसी करुदा प्रोसेस लेगना अखै पालिबा गवर्नमेंट सिना नंफुदा थबक हामनाबा अरानबा मोंगदा मयाममा चथरकले नौरिया पाखंग लाकपा केंद्रगी एमएलए बु निंगोमबमगी संकट सागतगी थबक अमता पाइखते हाइना बॉयकॉट तौरे हाइबगी मतांगदा केंद्रसगी पोलिंग स्टेशन निफुतरेट की अपुनबा नौरिया पाखंग लाकपा एडवाइजरी कोर कमिटी मेंबर की मिफम अमा पांथोक्तुना कुपना खनखरे अरानो वफमदा एमएलए बु लाना उहन होनरिबसिंगी मथक्ता आंगी ओइबा थबक लौखटनबा वारेप लौरे हाइरी
MLA RK Anangi yumda pangthokpa mifam adu loiraba matung pangthokiba paugi mifam amada committee gi wangangloi L Premchana chahi tara asida ningombamda MLA na karimata tawkhide haibagi khudam puthokpa ngamlabadi committee na su chummi haina miyamda phongdokani karigumba khudam changdam puthokpa ngamdrabadi ningombam miyam khanghandana rajniti gi khudong saba launa bukhonariba miyoising adugi mathakta ain gi oiba thabak lokhatkani miyoi ama anina ningombam gi miyam khanghandana MLA bu boycott tawre haiba si ngasi gi mifamna yaningdaba phongdokhi hairi ningombda tawbiba thabakse aikoi miyamda thamjaraba matungda makhoina karigumba haiba thabak singse senior ke ananna tawgidi haina proof piba ngamaba adu aitargadi aikhoina ngangbiri bisinau singdo adu gi mafamda aikhoina moina ngangi du sumedana nawriya miyamda aikoi phongdok jagani Manipurdagi National Sports University atopa state ta hongkibagi wafam leite Sports University sabada thengthariba sidi chayet naba wafam da chayet naba mafam da Manipur sarkar na lampi rubadagi ni haina BJP gi hanagi President J.S. Chawbana ngasi party SC office ta pangthokpa pamuishinga unabada phongdokre chap chaba lam khangdabana parliamenta Sports University sabagi bill pass tawdabani lam leiba matamda arangba mongda thabak kaya chathakre masina university si sabada thintaraknabagi achoba maramni center na piu haiba lamdagi hena pikibagi maram kariginu haiki hojik soji haijari congress ki hela or state ki hela debate ama public debate natragana ISTV da or discussion tawsi ko apapa pothoksi sanaroi gi interest mado ko ama ready lejare universities thuna saji hai tarbade ai ko public consultation debate ama public ki opinion ama form tawsi aduga congress ki president na ten haukim na khoi ki party bo sin namanga ngi khut nam tawedi tawri di moini sin namanga ngwa khut namanga ngwa sayo hu singbiyo jini wa mingbiyo ngambara ma tawro panam tawro di congress ni Vice President Asni Kumar na chayet naribal lamda National Sports University shana ba thabak tawrubadagi oirakli ba phibam asigi daita Manipur sarkar na pugadabani haiki Western Mayamale, Manipura, Lam Pakogi, Low Wayadaba, Singitian Mayamale, Amadi, Community Kayana, Lam Pijage, Haidana, covered the Tony Hivalere, High Hivalere, Masi, Sakara Sinamana, Tada was someone, Mamiru, there was someone at Tasana, Puda, Yativilopun, the Togavia, they having intention that Togoting a city. Soon the later will say Animakaya, Karim the Togana controversial, like Mahale. Ministry of Information and Broadcasting na NDTV India Channel nongma thingnana ba laukiba firep yaningda ba phongdoktuna All India Journalists Union na ngasi changsan ki ba khongjang sogatladuna All Manipur Working Journalists Union na su Manipur Press Club ta wakan mifam sathakre Union ki President Wangkhemcha samjaina chahi asigi January da Pathankot ta leiba Indian Airport ki base amada terrorist na chathakiba attack adugi pau NDTV India na sandokiba pau ama leibag asigi security ki akaiba pi haiduna Channel asibu thingnana ba lawiba firep asi yaningde media gi hakmat pa thong asi handukadabani haiki media gi meng tamba piu media gi meng tamba put ningenu indi tv na tawfiba akoi mana longfiba koi coverage sing adu asing ba kum ba thong edu tawjabani haida madu kanjem tawbu lo ngasi gi akoi gi no me gi akoi gi protest asi on ma jare si nun na koi sing la tawjabani Mahut ki sponsor Makhada Amjuna Sinduna September ki tang tara nipan da pangthokiba state level Asia competition ki phal lauthokle English medium ki category da Waikhom Mani Girls College ki Mangalaibi Irom na ahanba Comet School Ghari gi Selina Kaisam na anishuba Sisi Higher Secondary School gi Karanjit Khundrakpam na ahum suba tare Essay competition asigi consolation prize ta Manipuri medium da Maitai Mayekta EK Higher Secondary School gi Y Joybatra New Public Higher Secondary School gi S James Nitare Manamathum yenthokpagi thoram November gi tang tara marida Manipur Press Club ta pangthokani hairi Lakadawiba Manipur gi general election da NCP na candidate masing yamna puthokna buhonagani haina party sigi national secretary Narendra Barmana phongdokre Manipur Press Club ta pangthokpa paugi mifam amada mahangna Manipur yauna awang nongpok state sing center na miraibi Naha amasung nupi singi yaifa thawrang paikhatpide awang nongpong ki miyambu leibak asigi miyamga manana yengbidi haiki National President
Sarat Pawar Unaduna Lakadoriba Mikhal Asida Mirep Kaya Puthokadabage Haibadu Khanaragani Loinana Wakhal Manaba Political Party Singa Suchatmi Nagani Haiki. I'm in charge a secretary. He is the general secretary in charge. They are going to come to Manipur and they are going to decide that maximum seats we can raise. Desamgi President Angam Bayang Mahiroi Manga Singjamai Police Station da Ot Naikiba Thodok Additional SPM Inquiry Taunava Thokliba Order Yaning the Fungtona Desam na Hayendagi Democratic or Bakungjang Jangsilagani Haidi Kaisam Pata Leba Mahiroi Look Asigi Office the Pangthokiba Paugi Mifam Amada General Secretary and Addition na Unit Amata the Laminaba Officer Amana Mahaki Makha the Leba Officer Amagi Matakta Tizin Bahibasi Justice Pangloidaba Inquiry ni Thodok Asi DIG dagi Tadava Officer Amana Tizinduna November Gitang Kun Fawgi Manunda Lushindiu Karigumba Wafam Asi Natai Nabahonaraglabadi November Kundagi Hogadoriba Manipur Sangai Festival Mahiroi Singna Boycott Togani Malem Gitongan Tongan Mamapam Sing dagi Lakadoriba Mui Singda Manipur Police ki Kahen Batawong Mayek Singna Kangangani Haiki Pitribi Tongan Tongan Malem Tongan Tongan Pundagi Sangai Festival Jaw Lakadoriba Mui Sing stage da Sigumba Manipur Police ki Am Luzadaba Human rights violation to bagi keno sing se custody da mi bu ot nei bagi wafam se sibu sangai festival sibu yaw lakadori ba malem gi tongan tongan ba mafam tegi lakadori mi sing sta sina desam khangan gani Corporate Social Responsibility Scheme gi makhada Ras Medicity na ngasi fawba mioi kuntra taret lem na layeng duna kana ba fangan kre hairi North AOC da leiba Ras Medicity da pangthokpa pawgi mifam amada Assistant General Manager Dinesh Khetri Mayumna scheme nasigi makhada kanaba fanghan kiba anaba ama ngasi discharge tawre Ukhul District ki manung chanba Sokbhaw dagi Yarsho chahi tarataruk apokpa Mojes accident amadagi makokta soktuna Jenims amadi Rims da laikanaraba matung Ras Medicity da refer tawrakpadagi tha kaya lem na layengduna farakpadagi ngasi discharge tawbani Hospital ki team na yengshilaba matung anaba asigi layengbugi chawrak pa senpham chawrak na lupa lakh ani lising kuntra tarukom changki ing lising ani ga tara taruk tagi hauna scheme asigi makhada mioi kuntra taret rom lem na layeng khre loinana leibaki oiba ihauda asok apan yawba singsu lem na layeng li haiki Khwaramban nupi kaichel sinpham amadi Saktam Kanbal Lupna Khwaramban Kaichel ki Samu Makhong Maya da Nongna Saba Kaichel Lairembi Ima gi Sanglen da Ima Lairembi Lingsin bagi Thorong ngasi pangthokre Thorom madu da ining thau leishem basana jawba yauna Kaichel gi Ima Ibel kayana saruk yaki Khwaramban nupi Kaichel sinpham amadi Saktam Kanbal Lup ki President Thodam Santina Kaichel Ima Lairembi si Khwaramban Kaichel da Popham Phamli bi Ima Singgidamak yamna aruba Lairembi amani haiki Leibak se akan ba misi mina tagadaba awaba tagadaba su lei aduna mase Kaichel Lairembi se amutang leibak thongna haidi leibak mapuna tayo adu oraga di leibak ingna santi leine na haibadagi aikoi Kaichel nupi akoi apun mana masigi laya se akoi sahanjaru rokanda kangla gi nungjeng pukhidagi ima ibe magi mitam akoi lawru rokanda hojik sigi sangen sida lengjala kanda laigi leibak ngahong jahong na ba ingna santi leina na ba thongni bagi thorom se pangthok jaban Thobal District ki Manung Chanba Hiyanglam Kendra gi Sekmai Jindagi Arong Nongmai Khong Taba Lambi gi Saruk Sing asi yamna phibam phatre Lambi asida chathok chasin tawbada Mahiroi Sing Chawna khudong sadaba mayuknari Lambi asi local MLA na matam kharagi mamangda pothole sing nung thaduna mensilaga su ka hena phatabana haujik nong khara chubada chathok chasinda chawna khudong sadre IFCT gi makhada Turel Torban thonbagi thabak tathariba sina Lambi asi amukka hena pathandabadagi machak ama oiri Mari Lainaba Singna Yingshinduna Athuba Matamda Miyamna Chathok Chatsin Tawdaba Tawbada Khudong Sanana ba Hiyanglam Kendra Election Committee Langmaidong na Mari Lainaba Singi Pungning Chingshilagli Manipur State Commission for Women ki Chairperson Dr. K. Shobitana Luchingba Commission ki Mihut Kangbu Amana ngasi Pawitek Mayai Lekai dagi Laikhidraba Mahiroi Jeshina ki Yumda Chattuna Thaudok adugi matangda JACM di Imung Manung Myoising Unakre Commission ki Mihut Kangbu Singna Mahiroi Nupi Macha aduna Lairamba School Boarding da Suchatuna Yengsin ke JACM sung Imung Manungi Wakat Taraba Matung Thaudok asigi matangda Mari Lainaba Police Station dagi Hauzik Lairiba Report ama Commission da numit 15 fawgi manungda langkhat hanna bohonagani loinana achumba fanghanna bohonagani haibagi thazaba pikhi Paugi Marakthana Tenba Bem Tanglangzari
beneath 100 meters from the Earth's surface, naturally filtered through saline stones, pure, clean, and healthy water. Masi awang nungpokki ahanba TMT bars industry ni. Industry asi 1993 ki December thada linkhatchakibani. Saiji TMT bars asi German technology na sajabani. Saiji TMT bars asi awang nungpokki ising nungsitka yamna chanai. Aikhoina yum sajabada TMT bars asi sizinajai. Saiji TMT bars semgat sagatpa khudingmak aikhoigi marup ni. Pain relief ointment, khwang naba, kok chikpa, tang chikpa, khu nabani singbada sinaba yarba, lipsa putna puthok saba Oza. Hakchangi labor solakpadagi producing aktaba, hakchang choktarba, tumba chaba yaraktaba, khong hanga nungayaktaba singidabak, amatta ngayaba upaidi, Jolip Sire, amasu Jolip capsule wirchang nisinabyo. Lakliba November ki tang 16 Nongmaising numit ki ayuk pung mapan tabadagi Horizon Hospital Porompat Jennings Gate asina special free eye camp ama pangthok sagani pumnamak na matam chana lingbiraktuna mit kamari leinaba punamak tanabiyu advance registration hangzari amukana taram nokchari Nambol Kendrigi Manung Channa, Nambol Khathong Lema Pokpam, Waheng Kuman, Lambi Chathok Chachinda Chauna Kudung Sahandre, Lambi System Lagani Haibagi Numit, Hydriva Fawa Ting Lagani Haina, Upon Manupi Loop, Nambol Na Fongdogli, Manipur Press Club the Pangthopa Pawi Mifam Amada, Luki Secretary and Saitya Malana, Lambi Chahi Simas Thada Paka Loki Badagi Hausu Fawa Makatana, Simjin Davana, Nung Shing Kapthorap Padigi Chatpa Yadre, Hiramasida Mari Lenaba Authority Namijing Changbi Haiki. Noisy type Mangasi Manunda for the Sanko Sadi type Mangasi Bogdan Tabaka Hopiro in a high Masanda, Haurani, Haya, Hadaba Kambira, Maples, Karina, dead pipes about the Moina, our treatment. Hawaii is hope not about me, without in my identity, and how the way I did conference with the Dog Saraga, Marina, but the Bamin in a million, the Pina Bible. Thobal Bazar da leba Indian Overseas Bank sakhangdaba singna loot tawna bu honaramle bank ki computer ama pukhiba office ki che changsing chakhairam banatana store room thugaiba ngamdabadagi sale di amata pukhidre hairi ngasi ayuk bank ki staff singna office karakpada ani shuba mathol da leba thong phakairaga leramba thingnarakibani Thobal police amadi forensic expert sing yauna case ama lokhatuna thigatpa hokre panba yai chaye sigi July tha dasu Thobal athokpam da leba HDFC bank loot tawduna Yam lava senpham hukibagi sen Thodok Laikrabani, Thobal police na hai sing na thigatuna, Thodok to the Chenaba Mui sing Fagatuna Sanalupa Mayamama recovered Taukrabani. Wangkem Kendragi BJP gi Mireb Oina Buhonariba MD Abdul Sukurbu, Puna Sogatmi Naba Haina, Yaripo Keku the Leba Mahaki Yumda Muslim Singi Apunba Mifam Amana Warep Lokre. Hongjom Circle Sports and Development Organization YTB Lokonda Sports University Saba Yaningdaba Miyosing Asisu Sathok Chasin Thingbaga Loinana YTB Lokol the Chatuna Union Minister of State Rajiv Goyal BJP Giluchingba Thongjom Chawbagi Mitam Saduna Mai Thakre Vijay Goyal Laklambadagi Sports University Safamgi Matangda Oirakli Bachayet Nabasi Atamnana BJP Election Campaign Committee Convener TH Chawbana Tasingna Logduna Bani Haibasi Yamna Mayek Shinghale Masigi Chapchava Khudamde Minister Lakadaba Chayol Muki Mamanga Chawbana YTB Lokol the Sports University Suksa Sahaloi Haina Mediada Fongdokibalai Asigumba Thawongasi Chathabagi Mahuta Hana Atopama Famamada Lepi Veda Kanasu Ayatpa Pigadabal Laite Center gi site selection team amana mafam sare haina khalam laga haujigna karamba thawsildagi firep asi honglakli bano thawongasi khul amaga nushinadana basinba Thawbal district ki miyambu ikaiba piba thawongni November gi tang 15 fawgi manungda YTB Lokol the Sports University sagani haina lakthoktrabadi akanba khongjang changsinaba sem sare amaromda tha sigi manga dagi changsilakliba khongjang sing ngasidagi matam kharagi oina handokli hairi
Sports University Hana Lepkiba Yaitibi Lakon the Lengana Sabinaba District Sports Association Kakchingna Mari Lenaba Singipuning Chingshili University Sabada Sayet Naba Ama Ladibasi Atuba Matamda Lushinduna Manipurgi Sanaroi Shingi Yenglaga Sports University Asi Atopa Steta Pukidanaba Sinbu Hairi Samurai Latpam Ongbi Mema Devi na Laikidabagi Nipalak Shuba Oinangasi S Mema Devi Memorial Trust Kaishampat Laimazam Laikai Sindunangasi Mongsangay de Laiba Old Age Home gi Ahal Singda Ningtham Thada Sizinanaba Firol Singh Yanthokre Thoramadu de Trust ki President Gaurahari Trust ki Secretary Sukadev Sharma Trau ki President Oiba PHED gi Additional Chief Engineer Ibomsa Amadi Old Age Home gi Vice President Kunja Bihari na Chingba Myoy Kyana Saruk Yaki Trust ki Secretary Sukadev Sharma Chahi Kudingi Lukrabi Singh da Khudol Piduna Lakpagi Makha Tathaba Oina Handak Chahi Su Old Age Home Asida Khudol Tambani Old Age Home da Tha Kudingi Lupa Chama Chama Piragani Amadi Mema Memorial Water na Puthokliba Thaknanaba Ishing Asisu Matam Chupagi Oina Piragani Haiki Communist Party of India Marxist Manipur State Committee na Sinduna Malemda Lomi Sinmi Singna Russia da Lenga ki Sakhi Pai Kibigi Achauba Iho The Great October Socialist Revolution ki Chahi Chama Farakpagi Chahi Machum na Sathagadaba Thoram Miyam Auditorium Imphal da Haudokre Thoram Aduda Veteran CPI Marxist Luchingba Sinam Lukhoi State Secretary Sarat Salam Secretariat Member Ketribayum Santa Susaruk Yaki Coordinating Body of Trade Union Manipur ki Chairman Sotin Kumar Amadi Convener Ketrimayum Santana Thoram Mapusing Oiduna Jananeta Irabot People's Museum Santipur Sanjen Bamda Centenary Monument ki Maikum Hangdokre Chairman Sotin Kumar na Chahi Machup na Pangthokadoriba Thoramase Seminar Symposium Progressive Literature ki Book Fair Amadi Khana Nainaba Mifam Kaya Pangthoknaba Sin Langle Haiki Contract Basis Teacher Chamaga Kuntrat Taruki Chahi Manga Tarukom Tolop Pangdabagi Chawna Awaba Mayuk Nare Oza Singh Tolop Athuba Matamda Pithokpaga Loinana Makoibu regular Tahanbinaba contract basis teacher Lisingani Tara Matoi ADC Senapati gi Parent Association na Mari Lainaba Singi Puming Singshili Matam Sana Thabak Taurakpana Atopa Thabak Tawa Yabagi Khudong Saba Leitre Athuba Matamda Uja Singh Asigi Punsi Kanbiu Natrabadi Parent Association Akan Bakhongjang Sangsilagani Hairi Hauti Pova every department da Hauti service recommend Kaujari Kaubadu the equation says the white Ichashin che equation Yobang on the Dum Lady Manipur government Amashi Aina Kambashi Manipur government na Mashi Michamikai Tawena I lowe Equa within Manipur Machamate Manipur Giminate and Kambi Brana Equa Manipur government the shoe Equa high Japanese Manipur Women Foundation ki Taret Suba Foundation ngarang Manipur Press Club ta Pangthokre Thoramaduda Lok Sabha ki MP Dr. T Mainia Yarau Bamdiar ki Jila Parishad Member S Nabakumar Veterinary Department ki Deputy Director S Saroja Susaruk Yakhi Foundation ki Maikai degi maru oiba Mapur oiba laikhidrabi nupi kya da khudol pot pikhi Thawal Wang Matabada Leiba Women Income Generation Center na Chalaiba Children Home gi Kunithoi Suba Mapok Kumon Thoram Center la Pangthokre Thoramasla Center City Secretary Indira Oinam Child Welfare Committee Thawal ki Chairperson KH Jitendra District Child Protection Officer K Anita Susaruk Yakhi Indira Oinam na home masida leiriba angang sing asigi asengba mapok numit khangdaba mayam ama yauri maramaduna home asi lingkhatki ba numit asida apunbagi oina birthday gi thoramasi pangthokani home gi angang singda chana thakna ba madi boy kolom sing yenthokpaga loinana angang singna makhal mathel gi thoram kaya su utki Kumbi Kendra gi manung channa Saiton Awang Lekai da Japanese encephalitis naba mioi ama confirm tawkhraba matung district asigi mari leinaba department na akan bathabak lokhatkre makha tana leina asi sandoraktana ba Belladonna 200 Saiton Primary Health Sub Center da yenthoki department na lokhali ba thabak thoram sing kendra sigi MLAS B da sulak na yengsinki Jiri Bambu Mapung Phaba Revenue District ama ohelu haina changsilakpa khongjang gi manung channa haukiba ahing nongyai dagi hauna satharakiba economic blockade na port puba gari sing Imphal Jiri lambi da panduna leire hauji lengang pokpida port puba gari kunlom barak manakta gari chani rom panduna leire blockade asi tha sigitang tara mathoi gi ahing nongyai phaba sathagani hairi
United Meitei Society of Assam New Delhi ki Thausil Makhada Delhi da leiba Assam Manipuri Ningol Singh ngarang Delhi da chakhokre Thoramadu da Manipuri Association of North India ki President NG Madhuchandra Rupendra Singh Siroi Life Services ki Director Hizam Rajendra Susaruk Yaki Puna Ningol Marifu Chakauduna Khudol Tamki Additional SP Operation Bisnupur District Victoria Yangkhom ki Mityeng Makhada Bisnupur Police Commando na ngasi Moirang Patlo Lekai de Leiba Godown amadagi beer amasung yungang mayam ama fagale hairi yu sing adu loitong bom bungo chahi nipunithoi apokpa leikhidaba maipak tera khongsang di maya lekai de Leiba mioi amagini hairi Patsoi Kendri ki manung da Leiba Kwakaitel Thongnawjom lekai da Chungkham Ongbi maipak sanana katpa Kwakaitel Makha nupi khutki nauna Saba Maira Sangama BJP State Councillor Chungkham Bijoyna Hangdokre Lamdam Masida Maira Paibi Singi Chawraba Thodang Lei Haina Bijoyna Phongdokhi Nisaban haibasi yamna maruiba Maira Paibi haibasi Manipur gi damakta phidam ningai oiba pot amanina ai ngasi ngamjaba khara imai beng gi damakta kasabani Haukiba English Singani ga tara mari da sanglen tekhibadagi matam koina saba ngamdana laklaba Laying Thau Langol Ningthogi Anoba Saklen nama Sanana Bangasi MPCC General Secretary RK Ranishnana Urep Uyung Tamkre Ngasi Thoramadu the Langol Ningthau Thogal Luki President N Rupachandra Susaruk Yaki Sana Konungi Amaiba Amaibi Kya Amadi Langol Ningthaugal Luptin Gimioi Kya Nasaruk Yaki RK Ranishnana Haikibada Miyangi Awaba Kaya Sikharadang Oirabasu Kokhanaba Pandamda Anoba Sangle Nasi Sanana Bokonabani Election Code of Conduct ki Mamangda Sangle Nasi Sabalo Iduna Miyam da Kushinagani Haiki Khanghaudana no u teglakpadagi tekhidana leirei kuire 2014 dagi no huji bawasi lai harauba khudingi thabak thokpada khallaga toba yamna nongju thago obani yam nungai taba numutudagi hauna ina khangi tamoida langon tho ipai bungo amuktadi community hall saba ngambo ojege Devi Sakina Laikidaba Thodok Lilong Political United Link na Nugaitaba Fundok Pagaloidana Mishi Siga Mari Lena Semkiba JSina Sangsila Pakhongjang Kudimakta Saruk Yagani Hairi Mishi Sida January Mara Labor Musing Fagatuna Matik Chaba Serak Pigadavani Hairi Uzik Sanabagi Paulo Birasi Amphagi referee Court of Conduct ki wangmada Nagaland Sathariba All India Police Football Championship ta conduct tawagi damak state asigi referee mapan amphana tha ahum suspend tawkhre ngasi pangthokiba Amphagi Executive Council ge thuba mifam amana phire basi laukhibani suspend tawringai manungda referee sing asina match conduct tawba yaroi hairi Thau ground Sathariba Tara Shuba Zadonang Memorial Football Tournament ki ngasi sanakiba ahanba ground da NYC Namthanpung amasung RYC Ramgailung goal amata chanadana draw chatkre ani shuba ground su CYDA Chingkhulong amasung CY Chuwang Phulsu goal amata chanaba ngamdana draw chatkre nungthil sanakiba ahanba ground da KY Kalalongna TK YC Tabulbu goal ani shinoda ani shuba ground da DYC Dindaijangna KDYC Khundibu goal mari shinoda thoikre Huyel Lalong Thang Ta Academy Yumnam Huidromna Purna Medal Taranipan Fanguna Tarasuba Imphal West District Thang Ta Championship ki overall champion oikre Imphal West District Thang Ta Association Sendana Hiang Bazar Community Hall da Thang Tha Sik Tang Nga dagi Satharakiba Championship asi Loshinkre Loshinki Thoramda BJP Manipur Pradesh ki State Secretary Omales Hiang Thang Gram Panchayat ki Pradhan S.S. Silasana Amadi Thang Ta Federation of India ki Hana General Secretary Oiramba TH Priyakumar Susaruk Yaki Pangthokiba Championship asida Anjika Thang Ta Cultural Academy Kwakaitel Konjeng Lekai na punna medal taramari fangduna overall team runners up takre Thawal District Bodybuilding and Fitness Association ki Midyeng Makhada TS Fitness Center Hairok Part 2 na sinduna center asigi ground da pangthokiba taramari shuba Mr. Thawal District Contest ki title ABBTC Kakchigi KHH Maradona na amadi Best Poser ki manana YBB Gym Pisungi O Devanand takre Makha taba sanabagi pau boyan thawjamdagi phangbigani Ngasigi sanabagi makha taba pauda State League Football
Nako nambun mafal amadi USA Kurai Taramatoi Suba Manipur State League match Taramatoi Sanaba Wichinkre. Nako nambun mafal ngasi sanaki match mai pakibadagi league table da chawna hongbala henduna tarusubada laikre. USA Kurai di Satri League City relegate toragni. All Manipur Football Association Sinduna Imphal gi mapal kangjibung Khumal Lampak Main Stadium amadi Khumal Lampak Artificial Turf Ground da Khumuksam Ingwasa Singh Memorial Trust na sponsor tawduna mamang thagi August ki tang 13 dagi state asigi masak narba team 12 na saruk yaduna chathariba sahi asigi 13 suba Manipur State League ki ngasi sanakiba match da Nako Nambul Mafalna USA Khuraibu goal ani amada maithiba pikhibani. Nako nambun mafalgi mai papugi golani du TIS mudhu mangolna match ki ahan bahapi ahapa minute ani amadi match ki marfu manga suba minute chanduna match asi mai pakhibani mai tiorba USA Khuraigi amatangar ba goladu and Premjit na match ki yankhai mathui suba minute sanki match asida nako nambun mafalgi sanaroi as Sundar da center referee na unsporting behavior ki damak yellow card utkhi. League asigi anisuba match ki sanakibada FC Zalen Sadar Hills na Sagolbal United pu goal ani sinoda maithiba pikre. FC Zalen Sadar Hills ki mai papugi goal ani du NG Bidan par Mayona match ki taratare suba madi Lamgullen na match ki kunipal suba minute chanduna match asi mai pakhi. Match asi dasu FC Zalen Sadar Hills ki sanaroi S Boylan Hawkip amadi Sagolbal United ki KS Krishna Nandada center referee na unsporting behavior ki damak yellow card utkhi. All Manipur Football Association Sinduna Pangtholiba Manipur State League ta anisuba edition dagi saruk yakhiba USA Khurai Taramatoi suba Manipur State League dagi amuk hantharagani. Mapal suba State League ta nongna saruk yakhiba Nako nambu mafal Taramatoi suba Manipur State League sanakhiba match ta Nisa Thangmiban amadi FC Zalen Sadar Hills maithiba pikhibaga lunana league table da point 16 phangduna relegation zone dagi mapan thokre. Sathariba League asigi hayeng nungthil pung 12 minute 35 chatpada SSU Singjamai amadi Nisa Thangmiban ga ahanba match oina sanagani. Anisuba match nungthil pung 2 minute 35 chatpada Trukpu Nambol amadi Neroka Football Club Sangapong ga sanagani. Tennis Manipur Tennis Association Sinduna Thasigi Tang Mapal Ligi Tarhomdoi Phauba Manipur na yumbu idano pangthokadoriba Marisuba North East Open Lawn Tennis Tournament Sem Saba loisilagle. Tournament asi North East da grassroots gi senior level phaubi tennis sanaroi sing national amadi international gi thakta puthoknabagi pandamda tournament asi sinbani haina Manipur Tennis Association ki president T Pamaina Paumising unabada phongdokre. Lampen Parta leba officer club da pangthokiba Paumising unabagi thoramda mahangna makha taraduna Association asina masana asida thawai hakchang yauna honariba asida sanaruisingna pirakleba achievement ga yengnabada hena kanaba oirakpana makhatana thaurang kaya paikhanaba honari haiki. Northeast State ta tennis promotion tawnaba thedok hendokna Manipur da tennis grassroots ta masung senior level da standard ama wangna thangalaga national amasung international level da complete tawang nabagi makna koi state ta sinjabani masi si akoina fourth suba akoina conduct usida notice khaktna interest from Bangladesh moisu yaujaba yabra khutaba akoida inquiry lae adumhain tawdi heng kona akoina sum next edition da akoina chawkhatpa yanabagi su koi tanari Paugi mipamatuda saruk yakiba association asigi secretary Y Ibotombina North East leba state mangagi nupa amadi nupi tennis sanaroi chamarona tongan ba age group ki event marida athoi ahen tanaduna men's open gi winner da lupa lising nifu doubles ki winner amadi ladies open singles ki winner da lupa lising kun veteran doubles ki winner da lupa lising tarapi gini haiba wafam sing phongdoki aitana haiba North East ki damakta development gi damakta thamiba posi aikona kayam yauna angang singsi Pukatpa ngamagi haibadugi teamda aikona Manipur Tennis Association na akoigi Manipur sida handak mari suba North East Tennis Championship si pangthokjabani pangthokiba paugi mafamatuda Manipur Tennis Association gi Vice President Ais Ibotombi amadi Joint Secretary Ais Iboyai masu saruk yakhi. Hockey
Manipur hockey na sinduna Kumbalampak hockey stadium da thasigi tang taruktagi nupi gi team manga amadi nupa gi team taret punna team tara humdoi na saruk yaduna sathariba tare suba under 16 men and women state 11 hockey tournament ki ngasi sanakhiba nupa masagi ahanba match da Maira Basikhongna KISSC khongmanbu Panjil Nepal Sinoda maithiba pikre Maira Basikhonggi mai papagi Panjil singadu James Thoksomna Panjil Mari Ingalemba Thokdam Yangchan Chapam Boni Thoksom amadi Thonglen Thoksomna Panjil amamam chanduna match asi mai pakhi ngasi sanakhiba match asida Maira Basikhonggi sanaroi Boni Thoksom Thonglen Thoksom da match conduct toriba official na yellow amadi green card utkhi tournament asigi nupa masagi anisuba match ki sanakibada SYUC Usekon Khunongna SEYO Singjamai Wangma Khetri Lekaibu Panjil Nepal Sinoda Maithiba pikre SYUC Usekon Khunogi Mai Pakpagi Panjil Singadu Thoi SS na Panjil Ahum SS Rikesh na Panjil Ani P Roven PS Newton amadi SS Ronex na Panjil amamam chanduna match asi mai pakhi Amaramda ngasi sanagadaba nipi masagi match da CO Singjamai Wangma Khetri Lekai laktabadagi Ideal Club Usekon Khunongna walk over lokre Hayeng nupa masagi ahanba match nungtil pung 12 tabada Pham High School amadi Maira Basikhongga sanagani anisuba match da Hockey Union Lighting Bam Lekai amadi CO Singjamai Wangma Khetri Lekai ga sanagani nipi masagi match da Pham High School amadi Sai Tagel ga sanagani Kangkhut tara nithoina group mari thokna khaidoktuna thasigi tang mari dagi ibudau moirang pokpa sanglen kangsang kawada sathariba Hunger Marches Kendra Wise Likam Knockout Kang Tournament ki ngasi sanakhiba match da Kaisamthong Kendra Kangkhutna Yaiskun Kendra Kangkhutpu Panjil Taranithoi Mapal kaptuna maithiba pikre hayeng Oinam Kendra Kangkhut amadi Khundrakpang Kendra Kangkhut ka sanagani Thagachari Boyang Ningthauzam Sanabagi Pau Lobikraba Matungda ngasi nongmagi oiba ay ngasagi pau amuk lobiasi ngasi nongmagi oikiba aying asagi pauda ICAR Lamphel Patagi phangba paugi matung ina ngasigi khwaidagi sakiba degree Celsius kunmari dasmik mari khwaidagi ingba degree Celsius taranipal dasmik suino Nungshita yawba ising manilgi sang ayukta sada marfu tarat nungthilda sada marfu matwai oiki ngasigi nong chukibagi sang kun dasmik nipal millimeter ni Maruiba pau amuka na lobirasi Center na awang ng focus testing chawkadhana ba midyang changli hai na Statistic and Program Implementation ki Union Minister DV Sadananda Gauran Haikre. Jiribam amadi Sadar Hills District pibagi matang da sarkar ki chapchaba phirep lauthopa ngamdabana Manipur da charang na bathogan bani hai na Trinamool Congress Manipur na phongdokre. Amadi BJP ki election campaign chingi lamda pakthok chawthorakli. ISTV na pizza pau matang asilo idere bideng tabi kita singbo mukan kurumjari.